Hi friends, welcome back to my channel. Ngasi aina thongjarisi nganu ni yam kuina thirabai matungda phangjabani nganu si thongba haujarage chilinaw mayam sing thongba honabai damakta khangabada thau khara heirani thau se heira matungda aina ngasi thongjadorisi mawong amada thonggadawni aduduna ahanbada kaleja si fry torni kaleja ga fry tobai maramdi kaleja si yam thuna toiganbani fry hana tawthogadi toidabani amasung manam chendabani adu fry toba matamda khar care tobiyu thau yam pekpani kaleja sidagi do masi yam khar care tobiraga phajana tobiyu thongba howai damakta tilau atoba ani chop toga hapirani hapira matung sideda haipetang okhairani masi tilau si yam thuna mulhannabai damakta aina thum chama hapirani hapa matung sideda okhairani haipet okhaira matung sideda marak thatna mayamda request tawjari madudi aigi video si loifau yengbiyu tilau si haipet munsalapai sideda murok atekpa tare nipan tejpata haribop hapaga haipetang amuk okhairani okhaira matung sideda ginger garlic paste chamas ani hapani hapaga amuka masisu haipet mix up tawrani masi haipet munsalapai sideda nganu sasi hapani nganu sasi fry tawkiba kaleja dusu hapirani hapa matung sideda phajana mathak makha phajana manung thingna haipetang okhairani thau si changnaba thau si changnagadi manam chenbagi saruk wa anduna maram chana othirani haipet thingaba matung sideda chanam mapumani chanam ga yauna thonggadawni chanam hapasigi mahau yam henbani ngasi si chanam ani amasu hapaga haipetang okhairani okhaira matung sideda mahi haptana makung kumjalaga minute 35 muk low flame da thammani low flame da thammam matung sideda si masagi sadagi thogpa machung ngaktani si machum si haipetang loi hallaga di manam chenba amasung mahau hengatani sa su kangkhatpe henbani masala pa haujarasi masala hapna bidamakta hanbata murok chamasama kashmiri murok chamasama machu chamasama chicken masala chamasama garam masala khajitang yumda tapkani manam kanbani aduduna yam haptrame dhania powder chamasama thumsi khajik khaktang hapchabani hana mamangda hapkibai adu phajana masi mix up tawrani masi mix up tawraga haipetang okhairani okhaira matung sideda mamai kumjalaga amuka okhairani haipetang kangli tawrapai sideda mahi hapani mahi si hapa matung sideda mahi si sai apambai matungina sa si ahanba fry tawbanina khar yamna hapaga haipetang okhaibanadi phabani aduga amutang hapaga si marak check tobiyu makhasina pranap tabra haibado nganu si ariba oiragadi amutang ga si gi process si toba yai adu si yam libo oide aduduna aigi si matang sida loisanjarage mundle sasi yam hawdo mali chilinaw mayam sing si recipe si kana pamge comment pibiram. Hi friends, welcome back to my channel. ngasi aina chajagdorisi Eromba amaga aduga especially ngasi chilinaw mayam singna kuirabne ngonda haijarappa nganu chabiro ido ngasi nganu yam wana thiruraga phange chilinaw mayam sing recipe su yawbani chajarage yam unique oina thongbani aduga chanam ga pullaga thongbani si try tawsi yam hawbani chilinaw mayam sing haujarage hawasi Eromba achamba Eromba si murok su sabani adu Eromba si ga hana hawrage Eromba si ngari yawbanina haujarage chilinaw mayam sing hawdringi mangde chilinaw mayam sing da request hawjari madudi aigi video si loifau yengbiyu amasung like comment share tobiramu anoba lakpai chilinaw singna subscribe tobiramu haujarage yamawe kuirabai matungda chabaira yam hawe kuira tha manga tarukumba surambasu yara aina nganu chadabasi
ꯆꯅꯝꯁꯤꯒ ꯆꯥꯖꯔꯛꯀꯦ ꯁꯤ ꯂꯩꯖꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯆꯅꯝ ꯃꯔꯨ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ makan 하이다래가 어쩌지 막홍준이 막할로엔 한번 주나 더럽네 칠리 nào mà em chừng rất là hào rồi ha mùa ruột super rất xa ra cho nên super rất là hào rồi mà cha mồm từ tổ rồi tổ mà tầm chân cái này này 모록 배는 잘해 칠리 nào mà em xin cái lệ nhé fry tàu rồi thùng cái bên này em hào bên này fry tàu tàu thì tiệc số tiệc tàu bên này tuổi số tuổi tàu bên này em hào bên này
ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ